अहनबदा यमना मरुइबा अपडेट अमा पांदमदगी लखचेगे Nscn IMna framework agreement adumak thazaba thamgani Naga sovereignty amadi peace process ta nakal ani gi marakti yanaki framework agreement adumak thazaba thamgani masdagi Hongba Leite haina Nscn IMna Sengdorakli Nscn IMna thadur pasirola manahai Naga gi unique identity culture sovereign right amadi masagi unique history leijabaning khatam bolebak ama haibasida ikoina wari sanagani wari sanaba kaktana su yaroi masida ikoiba tonganba entity ama oina sakhang gadabani aikoina maikai khudimakta leirbe yaknaba singa mayoknagani adubu mayoknaba kaktana ikoigi problem solve tawba yaroi negotiation yaudaba conference ti militarism gi thongni furup kanglup marakta lebak amaga gi marakta lamgi ama isingi yetnaba lei adubu yetnaribe khudimak negotiation gi khuthangda yasindaba purakpa ngaktani maram asina bilateral natragana multilateral gi khuthangda wari sanadu yasindaba purakpa haibasida thajaba thamli hek horokpadagi naga singi am conference ki mahut political dialogue tonaba wafam thamduna lagli ikoi shanti pami lan pamde ikuna solution da focus tawduna lay problem da focus tawde ikoina Naga amasung Indian ani ki marakta nungsi sanan laiminaba pami adubu namduna punsin badi yaba ngamloi mamang taki India gi lusing basna Naga national movement bu military gi thaurang namthanaba hotna duna Naga misam lising kaya gi punsi na khoi gi makutta pikam nakre mi lising kaya na pha punduna ot naibe kaya sa thakre adubu ning tamba Naga gi hodi kaidonung da namthaba ngamloi military power na namthanaba hotna ba India gi thaurang pumba arem bataduna lagli Naga lusing basing amasung India government ani gi marakta political dialogue tawna ba kumja sampun humpuga mari da ceasefire agreement sign tawno prime minister gi thakto waru sim purakna ba hotnaki adubu yaba ngamloidaba colonial policy na maram oiduna arem batahanki makha tarakpada India government na longnam namthak tawduna kumjali singam sampun humdraga mangagi November tang taraga mathoida Shillong accord tawki adubu accord adu Naga National Assembly na condemn tawki makata na prime minister na Indira Gandhi na filler tharakuna condition yauduna political talk tawna thaurang tawki adubu madu sumai paktaba thaurang amu oiki hairi matung tarakpada Nscn IM amasung India gi government ani gi marakta kumja 2015 da historic oiba framework agreement sign tawnaki agreement asiga Naga independence ki unique history bu masak khangba Naga miyam gi sovereignty bu sakhangba Naga amasung India haina tongan be entity amamum oina amana amabu ikai khumnaba Naga taba area singda amata oina punsin ba haiba legitimate oiba right asibu masak khangba haiba wafam singda nakal ani ki marakta political solution purakpa haina yanaki bani maram anisina Nscn IM na matampum makta framework agreement asita adumak thazaba thamkhigani haina suserul sina makha tarakli aduga mathangi update asna Hill Tribal Council More gi wafam aran bani village authority Hill Tribal Council More na thasi gi taragatari ta media gi khuthang da phongdo ki ba wafam yumpham yaudaba aran bu wafam ni haina thangbung minau village authority sande de thadur pasero na mana hairi serol asna hai Hill Tribal Council More na thokiba serol aduna Motha village haina maming thonduna hairiba wafam asi ku ki zo purup na ningsing ba thoktraba matamdagi khundaduna laglabani haina phongdo khiwa wafam adu yumpham yaudaba aran bani Motha village sai basi lona yaba amati miyam khang na thonba maming natte haiba wafam thamladuna zerol sina hai mafam asiki asengbu wari Hill Tribal Council More na khangdre Indo Myanmar ngam kai paringi pillar number 73 74 75 amasung 76 leiriba mafam asi Naga gi manung chanba thangbung minau anal community tribe ki mafam ni hairiba mafam asi atopa community amatan na mamang da khundaram bagi wafam leite hairiba silising sampun humpugani thoida phongki pa manipuri gazette na mayek lar ba khudam ni hairi aduga mathangi update asina WMC gi mihutsing na bimol akoijam unakhre ST gi wafam asi hana pangthokadaba mangda tatuna leirba thabuk amani bimol akoijam World Mitai Council WMC gi mihutsing na da angom sa bimol akoijam unakhre lup asigi secretary general ne Yambem Arun Mitai na thador pasero na manahai World Mitai Council WMC gi chairman Haikruzam Nabasyam WMC Manipuri unit ki president Uri Khimbam Kunjo Singh executive member Elangbam Projen Kumar Ahong Sambam Dhiren WMC gi women's front gi president Uri Khimbam Mataulai bi publicity secretary Thingbaijam Susila yauna official taruk asina ngarang John Chaichet kunga mathoida nauna MP oirba da angomsa bimol akoi jambu mahaki sangaida unaduna nungaiba phongdok paga loina na mitaina ST list sanbagi matangda mapung oina khanaki da bimol akoi jamgi matung inna ikhoi Manipur gi integrity kaida na thamna bo hona bada mitaina ST oiban asoba mateng oigani amasung singtam ani gi marakta nungsinabagi sang wanglakani maram asina ST gi wafam asi hana pangthokadaba mangda taduna leirba thabuk amani mahaki maikei dagi su angamba thakta hona gani haiba wafam phongdoraki
Sahi Alakaba Sinkuki narco terrorist na manipur sattariba thawung asigi matangda parliament mifamda dabi mol akoi jamna mayek lan thambigani haibagi thajaba WMC na dabi mol da thamlaki jirbamda thokliba thamoi sokningai oiba watok asigi matangda akhanaba mineng sangbinaba haijaba dabi mol akoi jamna MP gi wasak loba loiraga haktengnana jiribamda satune yengsinnabagi apamba phongdoraki manipur gi luraba tanja se WMC na lebak miam amusung lebak ki damakta kathok tuna thabuk tawriba CSO singa kustamna duna mitei ST sananaba ihausida satminanaba pukning gi apamba su phongdorakli